ꯆꯟ ꯑꯝꯇ ꯉꯥꯏꯈꯣ ꯀꯅꯥ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯅꯪ ꯎꯕꯗꯨꯗ ꯑꯩ ꯆꯪꯂꯛꯏꯅꯤ ꯆꯟ ꯑꯩꯒꯗꯤ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯂꯩꯔꯝꯂꯔꯣꯏꯗ ꯀꯩꯁꯨ ꯅꯪꯒꯤꯗꯣ ꯃꯤ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯈꯣ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯃꯔꯝ ꯆꯥꯏ ꯑꯩꯒꯤ ꯏꯔꯥꯜꯂꯦ ꯑꯩ ꯏꯁꯥꯅꯤ ꯌꯥꯖꯩ ꯑꯗꯨꯕꯨ ꯅꯪ ꯗꯥꯒꯤ ꯋꯥꯁꯦ ꯇꯁꯦꯡꯅ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯆꯟ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯑꯩ ꯈꯪꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯍꯩꯗ ꯇꯥꯔꯝꯕ ꯃꯇꯝꯗꯣ ꯍꯦꯜꯂꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯑꯩ ꯆꯠꯂꯒꯦ ꯑꯣ ꯅꯪ ꯑꯗꯨ ꯌꯧꯅ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯍꯣꯏ ꯆꯨꯝꯃꯦ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ ꯑꯩꯅ ꯄꯤꯈꯤꯕ ꯋꯥꯕꯗꯣ ꯃꯤ ꯈꯣꯏꯅ ꯇꯧꯅꯕ ꯂꯤꯆꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯟ ꯗꯥ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯗꯤ ꯃꯤꯐꯠꯇꯅꯤ ꯑꯩꯅ ꯀꯌꯥꯔꯛ ꯅꯈꯣꯏꯌꯥꯗ ꯇꯨꯖꯈꯤꯕ ꯅꯪꯅ ꯇꯥꯕꯤꯈꯤꯕ꯭ꯔꯣ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗꯩꯅꯤ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯩꯕꯨ ꯀꯥꯏꯍꯧꯕꯤꯔꯤ ꯅꯪ ꯑꯩꯕꯨ ꯑꯠꯄ ꯀꯌꯥꯝ ꯄꯦꯟꯗ꯭ꯔꯤꯒꯦ ꯈꯨꯝꯃꯣ ꯅꯪ ꯑꯩꯕꯨ ꯑꯠꯄ ꯄꯦꯟꯗ꯭ꯔꯤꯕꯣ ꯆꯩꯌꯨ ꯅꯆꯤꯟ ꯄꯦꯟꯅ ꯑꯩꯕꯨ ꯆꯩꯌꯨ ꯑꯗꯨꯕꯨ ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯤꯒꯅꯨ ꯆꯟ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛ ꯊꯤꯕ ꯅꯪꯗꯤ ꯃꯍꯧꯁꯥꯅ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯂꯨꯞꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯒꯤ ꯃꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯨꯊꯠꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯌꯥꯔꯦ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤ ꯑꯩ ꯆꯠꯂꯒꯦ ꯆꯟ ꯇꯥꯕ꯭ꯔꯣ ꯆꯟ ꯁꯦ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧ ꯁꯥꯎ ꯆꯩꯌꯨ ꯅꯆꯤꯟ ꯄꯦꯟꯅꯕ ꯑꯗꯨꯕꯨ ꯅꯪ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈꯤꯅꯨ ꯗꯥ ꯂꯥꯜꯂꯦ ꯆꯟ ꯗꯗꯥ ꯂꯥꯜꯂꯦ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯆꯟ